ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯂꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯖꯔꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯛ فاذا كنا بارغ هن صورة دوك كوني يومونه هو ده معنا بس تجوبه تعالوا ناك تجوبه ياري اوكي चलो आने लाइदुक थांबाय थादुना सोयना गाबदनबगीदमक्ता Houseuk tawjagadaaraba show asi Thamring Shravani showni Yamine
ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯍꯥꯏꯅ ꯍꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯛꯀꯤ ꯆꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯨꯂꯞ ꯊꯧꯔꯝ ꯍꯥꯎꯔꯕ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯍꯥꯏꯅ ꯁꯣꯝꯗ ꯊꯧꯕ ꯍꯧꯔꯝ ꯊꯧꯖ ꯃꯌꯥꯝ ꯍꯥꯎꯔꯕ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯁꯀꯣ ꯐꯥꯡꯕ ꯃꯌꯥꯝ ꯃꯥꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯛꯀꯤ ꯆꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯧꯔꯝ ꯍꯥꯏꯖꯔꯤ